Arambay Tengolna dolai puduna kainia borgi mayum phauba thinkhre pau asi kanglaipa ki maira pause dagi laukhatjabane ningthaukhong bazar da leibe apokpa mapa amade mabung mokpa amata leitrabe apokpi mamana nawkonduna leibe nupi ama luhongbagi thauram pangthokpada Arambay Tengol Unit 32 na dolai reng oiduna machal sakna borgi mayum phauba thinbikhre Arambay Tengolna laukhiba thodang adubu laikai miyamna thagatpa phongdokna khre Arambay Tengolna dolai reng oiduna borgi mayum phauba thinbikhiba kainia adugi maming Haisnam Santa Devi apokpa Mema Devi kauwe ningthaukhong bazar ward number 13 dagi ne aduga mahaka punsi lai punsem liba bor oiriba nupa adugi mamingna ningthaukhong bazar ward number 2 dagi khwairakpam Kishan apokpa Brajakumar kauwe luhongbagi thauramasi ngahan ningthaukhong bazar da leiba Sri Sri Radha Mandapta pangthokiba ne luhongbagi thauramasiga mari leinana kaina oiribi Santa Devi na donation box ama thamduna khulngakpa khunja volunteer singda mateng pangnaba thaurang tauke Loinana Arambay Tengol na luhongpham da laktuna saruk yakhe loinana luhongli binupi asigi waina apokpa mapa amade mabung mokpana singba leitaba amade apokpi mamana achouba thodang logduna luhongbagi thauram pangthoklamba amade luhongbagi thauram aduga mari leinana khulngakliba singda mateng pangnaba donation box na chingba thamlamba adubu thagatpa phongdokhe Arambay Tengol Unit 32 gi thomi singna luhongbagi dolai makhoina puduna nupa mayum phauba thingani haiduna chongthorokpadagi dolai reng oiduna nupa mayum phauba dolai da thinkhe luhongbagi thauram adu da thamliba donation box da miyamna mateng panglamba senfam sing adu kainia masamagna Arambay Unit 32 gi mafam da khusina khe nupi ahum yauna khulngak patara ga mari combined force na fakhre security force ka muknaba da maira paibi mari asoga panangle pawasi pandam pause dagi lokhatjabane ngarang ayuk pung 2 minute 30 rom taba matamda Imphal West District ki Lamsang Police Station na konba sabal lamade mayang langjing tamangda combined force na thiba humba chathaduna nupi ahum yauna khulngak tunu leiba miyoi taraga mari fakhibaga loinana gari amadi khulai kaya su fagat khre haire amaromda security force ka miyam ga muknabada maira paibi mari asoka panang khre haire pawasina hai ngarang ayuk nongalamdai pung 2 minute 30 rom tabada security force ki apunba team amada Lamsang Police ki manungsan ba sabal lamade langjing tamangda khangawdana thiba humbagi thabak satharaki bani haire Maduda mapam maduda khulngak tuna leiba nupi ahum yauna miyoi taraga mari fakhibani haire faraba miyoi sing adude Munal Kamong Pari Macha Sagolban Pari Achouba Wangoi Lemba Luker Athoiba Haurang Kaithel Kangla Langthawal Chingsang Lakpa Langthawal James Fumlo Bobo Pukhaw amade Liglai Haurang Kaithel dagi ni haire mapam madudagi security forcing na carbine manga AK-47 rifle ama 3.3 rifle ama insas rifle ama 9mm pistol ani amade double barrel ama yauna kapa yariba maru kaya su phagat pangam khibaga loinana Vespa gari ama Activa ama Vit car ama Gypsy ani amade Safari Storm ama su phagat pangam khi haire faraba miyoi sing adu mari leinaba police station sing da sinakre haire amaromda Lamsang ACG manungchan leiba lamdeng maikeda ngahan ahing security force na thiba humbagi thabak sathanaba changsilakpada maira sangda khulngagliba maira paibi singa chauna muknabada maira paibi mari asogapan nangdun laika nakhre ngahan ahing pung ama helakpa duaida thokiba thogdok adubu yaningdaba phongdokladuna ngarang lamdeng maikegi maira paibi singna wakat khongcha changsinkhre security force na sathagiba thawong aduge mayokta kholauk sing laukhre khongjang aduda saruk yakhibi maira paibi thangjam yamuna na phongdorokhibada ngahan ahing security force singi gari humbudra rom henna iroi sembagi lamdeng solid west tam na sangsilakhe security force sing aduga lamdeng awang lekai chingmaida maira thoktuna leiba ima singa muknarakpadage security force na tiar gas amade smoke cell sing kapsin bada maira paibi maria sogapan nangduna rims da laika nakhe khulngakli be ima sing da khut thaba yaningde asigumba thawong asida laingak asina Manipur miya maruoina nupi sing bu karam na ngak chengani haibagi achouba wahang ama oirakle Irang asina maram moidaga khulgak leba sing bulainga asina sawatpagi mahutta thawaina onsin ba simak laibak thivane ngahan gi thogdok adu da senaba police personnel sing chairak pidrabade lamdeng maikei gi miyamna makhata na akan ba khongjang sing changsilakani haiba wafam su thamkhe license gun pikhalakadavane pawasi pawnil khol pawse dagi lokhatjavane Churachandpur district ki license gun sing pikhalangna ba khangalakle Churachandpur district ki additional SP LO na thadorokpa video release ama da hai April thada pangthokadori bataraga nipan suba Lok Sabha mikhal naksilakpaga loinana model code of conduct ki matungin police department na su tongan ba khongthang kaya laukhatlaga nei khongthang sing asigi manungjan na district asida leiriba license gun sing manang nakpa police station natraga mini secretariat SP office ta thingalakadava nei
Karigumba matam chana khulaising thingatrabadi license adu kakpa yai. Maram asina matam chana khulaising hairiba mafam asida thingalaknaba khangalakpaga loinana election asi kuisilaktabaga loinana district asigi tongan-tongan ba mafam kayada checkpoint na chingba hangduna pamdaba thogdoksing thokpa thingnaba thorangsing laukhatlaga nei. Masida miyamna mapungphana mateng pangbinabasu appeal tawrakleng.